अरोइब पाउ पिजरी तरा तरत लक सुबह द ग्रेट जून अपराइजिंग यूनिटी डे पालन थौरम ngasi ke kurba tapang thokli खुरमजरी मिरें ताबिरिब सिंह बतराम नौसरी पाव संदुक न पिजरी हाउ की बलिसिंग अनिग अमदा बैंकॉक डिक्लेरेशन दा NSNIM अमदी भारत सरकार के वरी सानबदा विदाउट टेरिटोरियल लिमिट हाइबु वाफम यावरकपदगी जून गी तांग 19 दा थोखिबा थौदोकपु निंगसिंग दुना 13 लक सुबा द ग्रेट जून अपराइजिंग यूनिटी डे गी पालन थौरम ngasi केकुपात पांगथोकली ऑब्जर्वेशन कमिटी अमुको UCM नसिंदुना पांगथोखिबा थौरम मदुदा ऑब्जर्वेशन कमिटी गी चेयरमैन सु ओइबा UCM गी प्रेसिडेंट सुनील कराम अमदी ऑब्जर्वेशन कमिटी गी वाइस चेयरमैन PS देवान शर्मन लैखिद्रबा सिंगी मफमदा इकाई खुमनबा उत्पो ओइना यूनिटी गी फ्लैग तंखाई सिंथदुना लैखिद्रबा सिंगी मफमदा हाई लैकत्तुना इकाई खुमनबा उत्खे अथौबा 19 गी निक्सिंग खुबमदा तोंगान तोंगानबा लंदम अस्सिगी जाति फुरुप कयागी मियोय सिंगना लैशु कत्तुना इकाई खुमनबसु उत्खे थौरम मदुदा लंदम अस्सिगी सकनायरबा मियोय क्यासु सरुक याखी बीजेपी की प्रेसिडेंट सु ओरिबा राज्य सभा की MP KH भवानंदा हानगी डेप्यूटी CM गैखांगम MP आउटर थांगसो बाइटे MLA S सुसिंद्रो MLA AK मीराबाई हानगी MLA ओलंडोनी सुसरुक याखी ngasi gi pangthokiba 13 suba the great june uprising unity day aduga mari leinana observation committee gi chairman oiriba sunil karamna English aniga amada NSNIM amadi India government ka wari sanabada without territorial limit hairakpadagi ngasidagi chahi 13 ki mamangdagi June gi tang 19 da mioi 19 sikhiba amadi mioi kana aso apan yauduna soinaiba kaya su yaukre hauzik su India government na Manipur gi apunbagi saktam da thengkhang kaya da thugaina bo honari amuko amadi UCM na sigumba khongthang sing asi Manipur gi miyam ga loina na punna thengnagani करीगुंबा मणिपुर की अपनबगी सकतम थुगाइनब होनरक्लबदी लैखिद्रबा अथौबा अथौबी 19 की थवाइगी लमन सिंगबा ngamnaba ngasigi ningsing thawamna warep logani amadi singnarap punamak miyam ga loinana thengnagani haikhi करीगुंबा मणिपुर की अपनबगी सकतम थुगाइरक तारगदी मियोय 19 हौरिबा यौवसिगी सब साबा लमन मणिपुर मियामना सिंगबा ngamnabagi damakta aikoi ngasi jun 13 lak suba the great june uprising unity day sida aikoi warep lorokanda aikoi punamakta singnar punamak aikoi thengnagani haiba adugulba athoba athobina yata khriba mafam asida aikoi miyam punamaki apunba pirep ama lamina badgi tangai padabadu ngasi aikoi observation committee na sinjabani Observation Committee के वाइस चेयरमैन सो ओरिबा PS देवान शर्मा ने फोंदोखिबदा ngasi जून अपराइजिंग यूनिटी डे असिदा लाक्लिबा तोंगान तोंगान बा फुरुप जाति सिंह असिना मणिपुर की अपुनबगी सकतम कायबा पामदे हाइबदु उतले लेबा की दमक थवाई कतखिबा सिंह दैकाय खुमनबा लाक्लिबा सिंह असिना साखिनी आइखोगी अपुनबगी सकतम ngak pa haibasi Manipur da khundaminariba फुरुप कांगलुप खुदिंगमक की तंगाई फदबा थौदांगनी मियामना अमत ओइना लेरिङैदा मणिपुर की अपुनबगी सकतम थुगाइबा मपान की साफु अमतना थुगाइबा ngamloi हाइखि कनागुंबा मपान की साफू अमतना इन्फ्लुएंस तौरगांदा अखोई मनुंगदा लेमिनरिबा अखोई कांगलुप सिंह अखोई जाति तोंगान तोंगान मयाम सिंगसिदा मपान की हु कामजिलकपसे मसि चंगदनबा अखोई पुन्नमंगना वाखन यामना सेंगना अखोई की फिरेप खोंगना अखोई पुन्न लेमिनसि मणिपुरी मियामना अमत ओइना लेपगांदा मणिपुर कायबा ngамoi इंडिया गवर्नमेंट मणिपुर कनगदब नते इंडिया की कॉन्स्टिट्यूशन मणिपुर ngangnabagi वाफम याउदे मणिपुर कनबा हाइबसे अखोई मणिपुरी दे हिमिनरि मियोय कांगबु मयाम सिंगसिना अमत ओइना लेमिनरगांदा मणिपुर कनबा ngamgani हाइबा वाफम जे थमजरे हानगी डेप्यूटी CM MLA गैखांगमना ngasi numit asi Manipur miyam gi disenglaba numit amani ngasi numit asina Manipur gi miyam da apunbagi pangal ni haibadu utlibani apun banatana kana ba mata leite haina hawrakliba mirolda mahaki maikai degi paujel piningi laikhijaba singi khongul liduna Manipur gi apunbagi saktam ngak na ba hotna batai Bharat sarkar na kanglup kharaga wari sanarga problem solution purakpada welcome tawi adubu Manipur gi apunbagi saktam amadi leba ki interest olaklabadi yaba ngamloi India government na problem ama so tawna bhona bada issue mayam ama thokna na ba barton torakani haibadi thaza de haiki numit asibak na ko remind to yemudi united we stand divided we fall akoi apun batadana koi saktam se ngak pang batani aigma kangup kharaga government na wari tai sarga solution purakpa waration purakpa ko welcome to haiba adu koi ki apun ba saktam amadi koi ki interest sohan bade koi soyaro ada madu oithopasu yaro in khali ada government so soidana issue khara
प्रॉब्लम को सॉल्व तौर मकता प्रॉब्लम मैम थोरकबदो इनवाइट तौगनी है थाजदे MLA Shusindrona haukiba jun gi tang tara nipan gi thodok ningsing lubada nungai taba fawi haujikti aikhoi punna apun bagi saktam kai handana bu hona minasi Manipur gi apun bagi saktam kai bu yaro haibu wafam namang tharaga miyam ga thabak tawminasi haina phongdokhe Manipur kai bi yade haiba numitto nasine na amuk ningsing lubada yam nungai taba fawi aduga hairiba masina maram oraganda Manipur gi integrity da kai handana bu damakta mayam punna akhoi amatto oina akhoi hona minasi Manipur kaiba yaroi haiba wafam se masina akhoi yumpham moraga hana mang tharaga akhoi thabuk tawminasi haiba wafamchi tamjage Amaromda ngasi jun gi tang tara nipan gi thorong ke grupa tamiyam na saruk yakhibana maram oiduna khwairaman kaithal da itak takhi lambi da mi chatpagi chang hanthakhi police na miyan sathok sasin tawbada khudong sa na lambi singda ngak senbagi thabak su lokhatkhi Manipur Sarkar na Rights of Person amadi with Disabilities Act lising ni tara taruk mafungwana sana handabata na tana disable oiraba miyoi singda kudong saba fanghanna bu khona riba scheme project sing michang sangalajada ba singdi madugi kana ba fanghandana lairi hiram asida report ama Lamlai Kendra gi manum sana leiriba kangu sinjin kuno de leiribi masagi sahi kun mathorum tamangai dibi tensulum to bisna sanu pokpadagi cerebral palsy namaram orga satpangam dan leiri solisingani nipan lagi disabled certificate pajma laglawa to bisna social welfare department gi makhada financial assistant ona lupa lising mapan gi sampham lising ani trauma tratu to fangkre hai ba sampham adu fanaba adubu ngasi tubola taraba ibanu pasidi ngasi karigumba mata mangwanda phangba leite macha jingi khona bada jenje ba chongje bujin namjade hazira suraga ma sing asopa thampham leite dana bogda asopa loksalaga chak thunga ma zari haiba lamlai kendra da hairaga kangu jingjin lamdam jina khwaidagi chotha ba lamdam hoida sarkar gi makai सेंबिदबना ngasisu manipuri tong pham de leiba yam khulum sadraba mima andraba disable singi ekasi kana phangdana mapung phaba amata thau paikhat bidabisina disable person sing asi auge mati yamna film sadaba mong mai lamada dum pham da magi tunsilu ba ngaina dum hingnari asi film asida manipur sarkarna mahaka mari leinaba ekasigi implement tawi aba rules sing athodon sembiduna paikhat pa aba thabuk sing othobiduna thabu paikhat piraba matamda manipur de leiba disable sing asi paikhat leba ya thau sing adu mapung phara phangani haibagi asi pa thajam duang koi thamjage Hiram Sri Pawam Zeriba Indra ISTV News Kamusingjin Ifal East
Amaronda Mimanadra Tensubam Tombisana Imung Manung the Relief Center for the Welfare of Differently Able Person Manipuri Maikai the Gita Nathakna Bapolam Sting Mating Pikre Manipur Sarkar Mimanadra Stingi Fatharan Kaya Paikali Basti Mapung Fana Fanghandababu Center Dugi Aro Karanzit na Pen the Fongdoki 2008 की दगी सर्टिफिकेट पायरक लब अंगांग असि सुनतगी खोगी फाइनेंशियल असिस्टेंट ओना अमुखक फंगी को ऑनरेबल सीएम ना पखत पिरिबा हक्सेल की तेंबांग अमदी सोटर बि सिंगी तेंबांग अमत फंगम दि लोने लोनेना हाउसिंग फॉर ऑल हाइवे स्कीम जो लोन नमन लायो लायरमी बा इमुंग सिगी लैट्रिन फिबम अदुकमतिक सोथारे रिलीफ सेंटर की मागी द हानिंग बदी सुगिमतिक सोथार बा इमुंग सिंग सिदा सरकार ना हुजि हुजि पाखलिबा फजा फजा बे स्कीम में अमसि मपुंग फाना फंगन बिबा तारगदी सरकार ना हुजि तविनिंग बा फंगन बिबा तमदा सरकार की थबक असि माय पापो ओगनी ना आई हाजनी Paugi Marathana attend break Matangzeri. Benasha Coaching Center, the best and the only trusted coaching center in Impal. Benasha Coaching Center gi ojasingna aina exam gi sem saba matamda yamna mating pangbiki aduga BCC dagi aina phangkiba study material regular mock test suggestion na chingusing yamna chanaki ISSLCE thagadaba singna topper oina bagi damak matamga junaraba coaching center asibu yamna thajaba thambiu. Are you confused about your career after 10+2? If yes, then get in touch with SS Career Solution, second floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Hakchangi labor solakpadagi producing attaba, hakchang choktarba, tunma chaba yaraktaba, khong hamba nungayaktaba singitabat, amatta nayaba upaidi, Jolib Sire, amasu, Jolib capsule with chanmini sinabio. Greg John gidi tatatis college di mamal suma phang kuding chamane yo suma ngoroi pista chalabni na adu suma takta superlink footing ge offer me amun piri sidi bas electric drum machine bagum na yoti sinbaya dudi sana gi mohut yangna sinbaya Bohagi mustard amari refined oil the taste of Assam Bohagi oil jabiu Karupati oibiu masida sunatana lucky coupon price mayam amasu lejari adongi manak nakpa store dagi fangbigani Chabada hauraba haksang soktaba Bohagi mustard oil the taste of Assam distributor oining masingna mobile number +917578007064 Guwahati da contact tobirakba yagani Bohagi mustard oil Goods and Services Tax GST da register tawiraba taxpayer khuding makna matam chana GSTR 3B monthly return file tawiyu May thagi GSTR 3B return file tawagi aroiba numitti lakliba June gi tang kundani Sale changdana return file tawnabagi damakta All Guwahati High Court Building North AOC Department gi Facilitation Center da lakpiduna return file tawiyu Kanganjariba Department of Taxes Government of Manipur Movel Furniture Monsoon season ki oina Movel Furniture Imphal na Manipur miyam da mega furniture sale shahadani fu fawgi discount pizari asida natana modular kitchen khakta oina lebiba matamda dining set ama khudol oina pamjari nasimag lengsin biroksi Movel Furniture Waketel near Imphal College Amukana taramnok chari makhataba pau Sajing karam da turel kai ki badu dagi centharak pa ising na wangoi kendra gi mapham kaya ising thumjin badagi awaba mayok nariba myoy singda kendra gi MLA o lukhoina darkar oiba polam sing yen thokre kongsada duda Manipur sarkar gi deputy speaker ke Robindro Susaruk yakhi yen thokhi ba mapham singdi wangoi thodam lekai da leiba wangoi youth development organization yumnam huidrom paubitek mayai lekai da leiba relief camp singni Loisilakpada maruoiba pau amuka na pizari Tarat lak suba the Great June Uprising Unity Day gi palan thoram ngasi ke grupa tap pangthokli Miding tabiri bastingbu amuka na khumzari